Hello ma'am nungai comment tawrige ma'am nasi kuya madunda mukbang video ama puraga lae ado ma'am nasi ki video se di utti ne bako sagalwai utti doidi sena sinju laire papar slat laire ado ma'am video thana taba kuire ne ko ama thin khara tawraga ado ma'am na video ma share tawjarake na num tawrakone bako ado ma'am video se loibo yengbiu ado nungai brega di like share comment subscribe to tawbiramo ado ne di ma'am chaba horage ko sagalwai utti ni ma'am ado male ma'am di chaba horage ma'am se sinju laire ba đó ma'am sẽ là paper slat này bố cơ đó thế mà hầu đi hầu lên em bà coi đi nè ai nè phiền mà cái thằng mới khai uy rồi bạn bà coi đi nè uy rồi xin chú em hầu ạ Ay jet nó chà bên ấy đồ camera xin nó ui nó chà mà nó tôi nè bạn Papa say na phiền mà khá thầm một đẹp bạn tôi là rất uy à hầu ra hò
ꯃꯌꯥꯝ ꯁꯤꯡꯖꯨ ꯅꯣꯏ ꯅꯣꯡꯁꯨ ꯆꯨꯏꯌꯦꯕꯀꯣ ꯑꯗꯨꯅ ꯋꯦꯗꯔꯁꯨ ꯐꯕꯅꯤꯅ ꯎꯇꯤ ꯑꯣꯏꯅ ꯅꯣꯡ ꯆꯨꯕꯗ ꯎꯇꯤ ꯆꯥꯕ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯇꯤ ꯃꯌꯥꯝ ꯇꯧꯕꯤꯔꯒꯀꯣ ꯌꯦꯡꯕꯤꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯌꯦꯡꯕꯤꯗꯕꯗꯤ ꯇꯧꯅꯕ ꯁꯕꯁꯀ꯭ꯔꯥꯏꯕꯇꯤ ꯇꯧꯕꯤꯔꯒ ꯑꯗꯣ ꯌꯦꯡꯕꯤꯗꯕꯗꯤ ꯇꯧꯅ ꯃꯌꯥꯝ ꯌꯦꯡꯕꯤꯗꯦꯕꯀꯣ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯦ ꯚ꯭ꯌꯨꯒ ꯂꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯗꯤ ꯌꯦꯡꯁꯨ ꯌꯦꯡꯕꯤꯌꯨꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯦꯅ ꯌꯦꯡꯕꯤꯗꯕꯁꯨ ꯇꯧꯕꯤꯒꯅꯨ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯀꯃꯦꯟꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯒꯦꯕ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣꯁꯦ ꯊꯑꯣꯏꯅ ꯑꯩꯈꯣꯏꯅ ꯋꯥꯅꯒ ꯅꯝꯃꯒ ꯚꯤꯗꯤꯑꯣꯁꯦ ꯚ꯭ꯌꯨꯒ ꯂꯥꯛꯇꯕ ꯀꯃꯦꯟꯒ ꯂꯥꯛꯇꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯅꯦꯕ ꯑꯗꯒꯤ ꯀꯟꯇꯦꯟꯁꯦ ꯑꯩꯅꯇ ꯊꯤꯕꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯩꯅ ꯀꯩ ꯀꯟꯇꯦꯟ ꯁꯦꯝꯗꯣꯏꯅꯣ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯊꯤꯕꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯀꯩ ꯀꯟꯇꯦꯟ ꯁꯦꯝꯍꯧꯒꯦꯕ ꯍꯥ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅꯒ ꯅꯣꯡ ꯆꯨꯔꯒ ꯎꯇꯤ ꯊꯣꯡꯕ ꯆꯥꯕꯒ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧ sinjuya yamma ꯑꯁ ꯄꯨꯛꯀꯁꯦ ꯅꯥꯔꯦ ꯌꯥꯝ ꯌꯥꯝꯕ ꯆꯥꯛ ꯑꯩꯈꯣꯏ ꯃꯃꯥꯁꯤꯅ ꯅꯝꯃꯒ ꯍꯥꯞꯆꯗꯝꯅ ꯆꯥꯛ ꯃꯌꯥꯝꯗꯣ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯍꯥꯎꯔꯕꯩꯅ ꯑꯩꯁꯨ ꯄꯨꯡꯆꯥꯗ ꯆꯥꯁꯤꯟꯒꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯔꯝꯃꯦ ꯌꯥꯝꯅꯀꯣ ꯑꯗꯣ ꯃꯃꯥꯁꯤꯅ ꯆꯥꯛꯁꯦ ꯅꯝꯃ ꯍꯥꯞꯆꯤꯜꯂꯝꯃꯦ ꯃꯌꯥꯝꯅ ꯄꯨꯛꯀꯁꯦ ꯅꯥꯕꯅ ꯁꯤꯡꯀꯤꯗꯣꯔꯦꯕꯣ ꯑꯁꯦꯡꯕ ꯑꯗꯣ ꯍꯥꯎꯔꯕꯩꯅꯁꯨ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯣ ꯕꯥꯏ ꯕꯥꯏ